Akashvani Imphal Ngangom Kiran Pau Pajari Ahanbada Maruiba Pau Security Force na Perzol Jila dagi Nongmeikapam yauna Khusukhulai kaya marum phagatle May ahum dagi haurkiba Manipur gi irang da laikhidraba miyoising maphamda ikai kumnaba utpagi thoromsing paksana fangthokna kre amasung Nongchu Bengal Kerala Tamil Nadu Assam amasung Puducherry Vidhan Sabha Mikhal Singh Bot Masing Haujik ni hakki matung ayuk pung nipan dagi thiba hauragani Security Force na singnaba mafam singda area domination amasung thiba magi thabak leptana shathari Rajya Police ki control room na thadorokpa cherol amada hai Perzol Jila gi Ngampabung amasung Phulpui village ki marakta laiba mafam amadagi Khusukhulai kaya marum phagat Khulai singadu ki manungda magazine yauba 303 rifle ama country made single barrel rifle turret magazine yauba country made pistol ama pampi ani pampi ki maru kuntrani thoi 51 mm gi mortar shell ama amasung baupeng walkie talkie set ama yauri Amaromda Manipur ki sing amasung tampa ki tongan mafam sama mapanda security checkpoint sing hangdoktuna akanba section thorang sing lokudli Tonga amasung aranba video sing da thajabidana basu Rajya Police na appeal tawri video amasung audio na singba social media da thadorok pasing adu chumi natraga lali haiba khangdokna bagi damak Central Control Room gi number 9233522822 da phone torok yagani hari Social media da thagalak pa sasinaba post singa sumaran khangdana hektamak thadok thajin tawnaba singi matakta aingyoba thabok sing lakhut kani haina su serolasina makhata na phongdokli Komja lisingani kulumdoi gi May ahum dagi haurkiba Manipur gi irang asi ngarang sahi ahum apung pharak pagalona na mafum kaya da miyamna irang asi talai khidaba miyoising mafamda ikai kumnaba utpagi thorum kaya paksana pangthoknaki Arambai Tengol yongna tongan belup amadi laikai club sing sinduna pangthokkiba ningsing thorum singaduda laikhidraba miyoising gi photo da laikatuni kai kumnaba utki Yaripok bamun laikai community hall su laikhidraba thobu sing mafamda ikai kumnaba utpagi thorum pangthokki Arambai Tengol Unit Kuntaret Samoro amadi Sayol Scout Team na sinduna pangthokkiba thorum da wangang kiba singna Manipur ga pun saktam ngaktuna thamna na wapam sing phongdoknaki Thorumoda da Samoro Maikagi Club Organization Maira Pai Bilup Singna Saruk Yaki Manipur gi irang na sahi ahum mapung pharak paga mari lenana Delhi gi Jantar Mantar darsu mapamadu da laiba Manipuri singna Saruk Yaduna wakat khongjang shataki 3rd May Organizing Committee gi miyang makhada phangthokkiba wakat mi phamadu da Saruk Yaki basingna apunba Manipur gi damak aikhoina lepli nongoi maru na santi purak ngamloi hingsa lepu amasung kuki militant sing sathari basu lepu haibana singba flag card sing paiki Laiba ketai mafam singalona na Manipur sungarang National Eligibility Cum Entrance Test NET UG parikha asoyangam yaudana pangthokre MBBS BDS amasung Ayush na singbagi undergraduate medical course in the ming chanabagi damak NET ki parikha si National Testing Agency NTA na sinduna laiba ki mafam sinba tungmada pangthokpani NET UG Imphal Center gi NTA City Coordinator oriba KB number 1 Imphal gi principal Biswanath Namaramna Akashvani Imphal da hai Imphal Center gi oina punna exam center taramanga da parikha si pangthokki masigi manungda Imphal East Center ani amasung Imphal West na center tarahumdoini Center asigi oina punna mahiroi lisingni panchatru kuni thoina register torupki manungda lisingni panchahum tarama thoina parikha thaki Sri Biswanath na hai NET UG 2026 Imphal gi oinadi pulab oina center tara mangada conduct tawi registered number of candidates 8622 aduga appeared number of candidates sina 8311 exam asi nungdin gi pung anida hauraga pung mangada loi aduga specially abled candidates ki damaktana extra hour ama piraga pung tarukta loisan gi Imphal gi oinadi exam se yam phajana smoothly without any hassles without any untoward incidents conduct tawi Tabiriba Pawasi Akashvani Imphal lagini Rajamari Nongsu Bengal Kerala Tamil Nadu Assam amasung Union Territory Puducherry Vidhan Sabha Mikhal Singh Bot Masing ngasi tiragani Bot Masing hojik hakki matung ayuk pung nipan dagi thiba hawgani Ahanbada postal ballot singi bot masing hana tigani ayuk pung nipan makhaidagina electronic voting machine singi bot masing thiba hawgani Mikhalasi ki fall ngasi ayuk pung taramathoi makharum tarakpu matamda phangba hawraba yai haina panari
vote masing thibagi thabak asoi ngam yaudana ningthina pangthok ngamnanaba election commission na vote masing thifam singi akoibada akanba section thorang sing lokhatli sit sam kuntaruk leba Assam sit sam Manipur leba Kerala amasung sit kuntra leba Puducherry gi mikhal gi vote mamang thagi mapan da thadanaki sit chani kuntra mari leba Tamil Nadu amasung nongchu Bengal gi sit sam yangkhini thogi ahan ba tangka ki mikhal gi vote na mamang thagi kulhumdoi da thadanaki sit sam Manipur ni thoi leba nongchu Bengal gani shiba tangka ki vote na mamang thagi kun mapan da thadanaki bani nongchu Bengal punna center putra taret ta vote masing thigani mirep oikiba sing amadi makhoi bu sogot singna mikhal gi fol khorang na ngainari ngaksal mantri Rajnath Singh na Uttar Pradesh ke Prayak Raj dangasi Raksha Tribeni Sangam haibu wakalon da pangtokadaba North Tech Exhibition hawdokani ngaksal mantraloy gi pauna hai exhibition adu da matamgi matung ina singnaba kya lakliba si thengnaba ngamna ba honabada laibak asida sajaba ngaksal gi khusu khulai sing puthokpagi lamda lawriba thodang kya utkani exhibition adu da laibak asigi tongan tongan phom singdagi lakpa MSME private defense tech farm startup amasung innovators sing saruk yagani company sani marpu henbana makoi makoi na puthokpa khwaidigi nauba innovation amasung technology sing unanaba samsari numit humni chumna pangthokadaba exhibition asi Bharat Lanmi ki Northern Command and Central Command na Society of Indian Defense Manufacturer ga punna sinmani New Delhi ki Vivek Bihar area da thokiba mai sakpagi thodok amada laikhidraba singaphamda Rashtrapati Draupadi Murmu Uparashtrapati CP Radhakrishnan amasung Pradhan Mantri Narendra Modi na awaw phongdokre thaudo adu da laikhidraba singimung manung da awaw phongdokpagolena soklaba singbu thuna phagalaknaba Ishwarga mafumda prarthana tauri haina su phongdokli thaudo adu da laikhidraba singimung manung da lupa lakh ani ani amasung soklaba singaphamdana lupa lesing yankai yankai piragani haina su Pradhan Mantri na lauthokre thaudo adu awaw phongdol adu Griha Mantri Amit Shah na hai thamoi shoningai oraba thaudo adu da soklaba sing layangna honabada mafam adu ki administration na laukiba thaudang thagatningai ni ngasi phongba pause singi maro pausing edam haujik Nongmeikapam Bedamani laire Bedamani Thagachari Kiran Miam gi mifamda khongjang hena kansinanaba warep laukhre Manipur masung humthokna thugaibagi wafam ama athuba matamda thorakpa yana lei haiba pauna pongnafam paugi ahan headline tawri pawasi Sanga Express ki edition animak Naharol gi thodang amasung sanalebak pauche singdasu ahan headline tawri Chahi ahum loikre lengak su ahum sukre irangi waroi shandi purakpa ngamdri haiba pawamasu sanalebak pauchegi ahan headline tawri airport manakta bom pokhai kre KCP PSC na claim tawrakli haiba pauna Sanga Express Manipuri edition gi anisuba headline tawri Tidim rota thingani haina tawrambadu tokre haiba pauna Sanga Express English edition pauchegi ahan belamaida maruiba paw oina phongba thengnari Kangluk irangna thiba khangkidraba mioi singi imung manung singna ngasi su ngaiduna leidi haba paw amasu pauche asigi anchor kalamda phongli Law and Order keku lotun laikhrabra Imphal Airport ki checkpal manakta bom pokhai halami haba pawna hwenlan pawda ahan headline tawri MLA singna fam thadoktuna prajana apamba lengak Khanjanabagi khudong chaba piba mathau tari haina CLP leader Kaisam Megachandra phongdoki buwafam na Naharol gi thodang amasung The People's Chronicle gi ahan balamaida phongba thengnari pawasi Senapati da phongba Hill Hornbill Express tasu maruiba pawoina phongli Ganfew Melda ZSUD gi ing lising ani kunga taruk kuntaret ki thaupugadaba myoising khankre haiba paw Kangpokpida separation day pangthokibagi pawna maruiba paw oina phongli Tamilong Times ta thadau inpi Manipur na church amadi makhoi gi tribe singda May ahumbu Manipur Peace Day haina palan tawnaba taksin kre haiba pawna ani suba headline tawri Kiran Thagachari Bedamani aroibada maruyo paw amohanna Security Force na Pherzol Jila dagi Nongmeikapam yauna khusu khulai kya marum phagatlei May ahumdagi horkiba Manipur gi irangda laikhidraba miyosing mafamde kai khumna utpagi thorum sing paksana pangthokna kre amasung Nongchu Bengal Kerala Tamil Nadu Assam amasung Puducherry Vidhan Sabha mikhal singi bot masing haujik ni hakki matung ayuk pung 9 dagi thiba hauragani Paulo Jari